Hi guys, welcome back to the channel. Mayambu Shillonggi vlog ta amukka hanna khurumjari. Mamangi video da koi se elephant fall chatlure ado aina yenguba mafam sing se loina video amada happa agadi sangani na video matek oina semjare. ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯆꯠꯆꯔꯤꯕꯁꯦ ꯍꯥꯔꯠ ꯑꯣꯐ ꯗ ꯃꯦꯘꯥꯂꯌꯥ ꯍꯥꯏꯔꯒꯁꯨ ꯈꯪꯅꯕ ꯁ꯭ꯀꯣꯠꯂꯦꯟ ꯑꯣꯐ ꯗ ꯏꯁ ꯍꯥꯏꯔꯒꯁꯨ ꯈꯪꯅꯕ ꯁꯤꯂꯣꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯄꯣꯏꯟꯠ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯤꯡ ꯆꯠꯄ ꯁꯤꯂꯣꯡ ꯄꯤꯛꯇꯅꯦ ꯑꯩꯈꯣꯏꯅ ꯆꯠꯆꯔꯤꯁꯦ ꯉꯁꯥꯏ ꯑꯌꯨꯛ ꯊꯣꯛꯆꯔꯛꯄꯗꯒꯤ ꯑꯩꯁꯦ ꯖꯒꯥ ꯈꯔ ꯌꯦꯡꯉꯨꯔꯦ ꯏꯂꯤꯐꯦꯟꯠ ꯐꯣꯜ ꯌꯦꯡꯉꯨꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯤꯅ ꯁꯤꯂꯣꯡ ꯄꯤꯛ ꯄꯣꯏꯟꯠ ꯌꯦꯡꯕ ꯂꯥꯛꯏ ꯑꯗꯨ ꯁꯤ ꯖꯒꯥꯁꯦ ꯃꯣꯏꯅ ꯐꯖꯩ ꯌꯦꯡꯉꯨ ꯍꯥꯏ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯃꯅꯤꯄꯨꯔꯗꯩ ꯂꯥꯛꯄꯅꯦꯗꯤ ꯃꯣꯏ ꯈꯪꯗꯕꯅꯤꯅꯕꯀꯣ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯏꯁꯄꯤꯁꯦꯜ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯩ ꯋꯥꯅꯦ ꯑꯗꯣ ꯁꯤ ꯖꯒꯥꯁꯤꯕꯨꯗꯤ ꯑꯗꯨꯝ ꯏꯃꯥꯟ ꯃꯥꯟꯅꯔꯦ ꯎꯆꯥꯟ ꯄꯥꯝꯕꯤ ꯃꯌꯥꯝ ꯍꯧꯔꯦ ꯃꯅꯤꯡꯗ ꯑꯗꯒꯤ ꯁ꯭ꯋꯥꯏꯗ ꯂꯩ ꯃꯆꯥ ꯃꯁꯨ ꯈꯔ ꯁꯥꯠꯂꯦ ꯑꯗꯒꯤ ꯏꯆꯥ ꯃꯦꯃꯥ ꯈꯔ ꯂꯩꯔꯦ ꯁꯣꯝꯗ ꯀꯣꯏꯅꯤꯡꯉꯗꯤꯀꯣ ꯑꯉꯥꯡ ꯌꯥꯎꯗ꯭ꯔꯤꯀꯥꯟꯗ ꯀꯣꯏꯍꯧꯋꯣ ꯑꯗꯒꯤ ꯑꯉꯥꯡ ꯆꯥꯎꯔ ꯀꯣꯏꯒꯦ ꯍꯥꯏꯔꯒꯅ ꯈꯔ ꯑꯩꯅ ꯀꯣꯏꯅꯤꯡꯕ ꯍꯦꯟꯃꯟꯕꯒꯤ ꯀꯣꯏꯕꯩ ꯋꯥꯅꯤ ꯑꯗꯣ ꯑꯩ ꯏꯆꯥꯈꯩꯁꯤꯗꯤ ꯀꯣꯏꯕ ꯌꯥꯕ ꯄꯨꯊꯣꯛꯄ ꯌꯥꯕ ꯑꯉꯥꯡ ꯑꯝꯇ ꯑꯣꯏꯗ꯭ꯔꯤ ꯉꯥꯏꯍꯥꯛ ꯂꯩ ꯌꯨꯝ ꯆꯠꯁꯦ ꯉꯥꯏꯍꯥꯛ ꯂꯩ ꯌꯨꯝ ꯆꯠꯁꯦ ꯃꯕꯣꯛꯍꯣꯏ ꯌꯥꯝ ꯎꯅꯤꯡꯉꯦ ꯃꯣꯏꯁꯦ ꯑꯩꯒꯤ ꯆꯀ꯭ꯔꯤ ꯀꯟꯕ ꯏꯆꯥꯁꯤꯡꯁꯦ ꯃꯦꯒꯤ ꯆꯥꯒꯦꯅ ꯅꯤꯡꯉꯥꯏ ꯇꯧꯔꯦ ꯑꯗꯨꯅ ꯃꯣꯏ ꯃꯦꯒꯤ ꯄꯤꯖꯈꯤꯒꯦ देखना लेवल पानी का ना थैंक यू दीदी ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯅꯨꯡ ꯌꯧꯔꯦ ꯌꯥꯝ ꯊꯤ ꯐꯖꯩ ꯌꯥꯝꯁꯨ ꯏꯪ ꯂꯥꯎꯋꯦ ꯋꯦꯗꯔꯁꯤꯁꯨ ꯑꯗꯨꯝ ꯌꯦꯡꯕꯗ ꯑꯗꯨꯝ ꯃꯌꯥꯝ ꯈꯪꯕꯤꯔꯝꯃꯅꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯦ ꯑꯦꯌꯔꯐꯣꯔꯁ ꯀꯦꯝ ꯑꯃꯒꯤ ꯃꯅꯨꯡ ꯆꯪꯉꯒ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯝꯕꯤꯗꯗꯤ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯅꯝꯃꯛꯇ꯭ꯔꯦ ꯁꯨꯃꯥꯏꯅ ꯗꯨꯀꯥꯟ ꯃꯆꯥꯁꯨ ꯃꯌꯥꯝ ꯐꯝꯃꯦ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯁꯤꯇꯤꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 10 ꯆꯠꯂꯒ ꯂꯩ ꯑꯗꯨꯒ ꯃꯥꯒꯤ ꯑꯋꯥꯡꯕꯁꯤꯅ 1965 ꯃꯤꯇꯔ ꯑꯕꯞ ꯗ ꯁꯤ ꯂꯦꯚꯦꯜ ꯑꯣꯏ ꯍꯣꯇꯦꯜꯂꯣ ꯑꯩꯈꯣꯏ ꯍꯣꯇꯦꯜꯗꯤ ꯍꯧꯖꯤꯛ ꯊꯤꯐꯝ ꯈꯪꯉꯣꯏꯅꯤ ꯅꯪ ꯌꯥꯝꯕ ꯌꯨꯝ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏꯅ ꯂꯩꯕ ꯖꯒꯥꯗꯣ ꯀꯃꯥꯏꯅ ꯊꯤꯗꯣꯏꯅꯣ ꯌꯦꯡꯉꯨ ꯁꯤꯗꯒꯤ ꯂꯣꯏꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯃꯐꯝꯁꯦ ꯁꯤꯗꯒꯤ ꯁꯤꯂꯣꯡ ꯄꯨꯝꯕ ꯂꯣꯏꯅ ꯎꯕ ꯐꯪꯉꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯋꯦꯗꯔꯁꯦ ꯌꯥꯝꯅ ꯀ꯭ꯂꯤꯌꯔ ꯑꯣꯏꯔꯒꯗꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯐꯥꯎꯕ ꯎꯕ ꯐꯪꯉꯤ सागे नंग लेजे कायदनो नंग लेजे कायनो ननाव शिलोंग ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯈꯥꯁꯤ ꯗ꯭ꯔꯦꯁ ꯁꯦꯠꯍꯜꯂꯤꯅꯦ ꯈꯥꯁꯤ ꯅꯨꯄꯥꯁꯤꯡꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯗ꯭ꯔꯦꯁꯁꯦ ꯙꯣꯇꯤ ꯑꯃ ꯖꯦꯀꯦꯠ ꯑꯃ ꯑꯗꯨꯒ ꯑꯣꯔꯅꯥꯃꯦꯟ ꯃꯌꯥꯝ ꯑꯃꯒ ꯁꯤꯖꯤꯜꯂꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯊꯛꯇ ꯇꯔꯕꯟ ꯑꯃꯒ ꯑꯃꯨꯛ ꯌꯦꯠꯁꯤꯜꯂꯦ ꯀꯣꯛꯌꯦꯠ ꯑꯣꯏꯅ ꯁꯥꯒꯩ ꯌꯥꯟꯕ ꯌꯥꯝ ꯐꯖꯩꯌꯦ ꯋꯥꯎ ꯑꯩ ꯏꯆꯥꯅꯨꯄꯥꯁꯦ ꯈꯥꯁꯤ ꯕꯣꯏ ꯑꯣꯟꯈ꯭ꯔꯦ 사귭 ꯌꯥꯟꯕ ꯗ ꯌꯪ ꯈꯥꯁꯤ ꯋꯥꯔꯤꯌꯔ ꯗ꯭ꯔꯦꯁ ꯋꯥꯏꯔ ꯁꯦꯠꯀꯦ ꯇꯧꯕꯅꯦ ꯂꯨꯄꯥ ꯆꯥꯝꯃꯅꯦ ꯇꯣꯞꯁꯤꯗꯒꯤ ꯑꯩꯁꯦ ꯗ꯭ꯔꯦꯁ ꯋꯥꯏꯔꯒ ꯁꯦꯠꯂꯛꯑꯒꯦ माले वाव हाउ ममा मान ब्रो कना मान ग्रे आई माली ब्रो मयाम ऐसु खासी नुपी ngaktang ओले ड्रेस सेसिलुरे इसु युमदा पुजे वीडियो दो फोटो दो ममा सिंदोखदोनि युमदा पुजे आइजे मयाम आइदि सिगी व्यू जे हंजिन येंगनिंग लेरे पुकनिंग हुबा हाइबदो याम ओइरे मसीनी शिलोंग पिक की ब्लॉग शिलोंगी ख्वाइदगी वांगबा शिलोंग पिक पॉइंट मयामना मेघालया लाक्पीबा तारगदी सिगी जगह से सुंगसोइ सोइदना येंगबा याबा जगह अमा ओइ इमा इचा खासी ड्रेस अनड्रेस तौजरे अतोपा मफम लोकेशन अमा मुक चतनबा तौजरगे चैनल असिबु नुंसीबिदुना लाइक सब्सक्राइब तौबा काउबिगनो अतोपा लोकेशन अमा की वीडियो दा अमुक थेंगनरसी बाय बाय थैंक यू फॉर वाचिंग